ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ 134 ꯁꯨꯕ ꯇꯥꯡꯀꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯊꯛ ꯏꯄꯣꯝꯗ ꯂꯣꯏꯅꯔꯛꯄ ꯀꯌꯥ ꯌꯥꯎꯏ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯗꯨ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯃꯈꯣꯏꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯂꯛꯄ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯏ ꯀꯂꯛꯄ ꯑꯁꯤꯅ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯗꯨꯅ ꯀꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯌꯦꯛꯈꯥꯏ ꯊꯤꯡꯈꯥꯏꯕ ꯀꯌꯥ ꯄꯤꯕ ꯌꯥꯎꯏ ꯃꯁꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯏꯪ 2010 ꯃꯨꯝꯕꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯐꯝ ꯑꯗꯨꯗ ꯁꯟꯖꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯁꯟꯖꯅꯥ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯁꯤ ꯑꯀꯤꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯈꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗු ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯥꯡꯇꯛꯅꯕ ꯉꯥꯛꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤꯒꯤꯗꯃꯛ ꯁꯟꯖꯅꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯁꯟꯖꯅꯥ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯍꯜꯂꯣ ꯁꯟꯖꯅꯥ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯕꯣꯅꯁ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯁꯟꯖꯅꯥꯅ ꯊꯕꯛ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯈꯛ ꯑꯣꯏꯒꯗꯧꯔꯤ ꯑꯩꯈꯣꯏ ꯁꯟꯖꯅꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯟꯖꯅꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯔ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯣꯠꯅꯖꯈꯤꯕꯗꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯛꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯍꯣꯠꯅꯖꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯖꯈꯤꯕꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯁꯟꯖꯅꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕꯗ ꯅꯠꯇꯦ ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯇꯦꯂꯦꯟ ꯀꯌꯥꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨ ꯏꯐ ꯌꯨ ꯗꯣꯟ ꯃꯥꯏꯟ ꯑꯩꯈꯣꯏ ꯅꯛꯅ ꯂꯩꯕ ꯔꯦꯁꯇꯣꯔꯥꯟꯁꯤꯗ ꯆꯠꯂꯒ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯃꯤꯟꯅꯔꯨꯕ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯁꯔ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯒ ꯁꯟꯖꯅꯥꯒ ꯑꯅꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯔꯦꯁꯇꯣꯔꯥꯟ ꯑꯃꯗ ꯀꯣꯐꯤ ꯊꯛꯄ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯃꯗꯤ ꯃꯍꯥꯛꯀ ꯀꯣꯐꯤ ꯊꯛꯅꯅꯕꯒꯤꯗꯃꯛ ꯐꯝꯂꯝꯃꯤ ꯁꯟꯖꯅꯥ ꯌꯥꯝꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯅꯪꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗꯒꯤ ꯂꯩꯍꯧꯔꯤꯕ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯅꯪꯒꯤ ꯃꯇꯧ ꯇꯝꯂꯒ ꯃꯥꯒꯤ ꯊꯕꯛꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯔ ꯈꯪꯗꯕ ꯁꯣꯏꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯟꯖꯅꯥ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯊꯥꯖꯩ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯁꯦ ꯀꯣꯐꯤ ꯂꯩꯔꯦ ꯀꯣꯐꯤ ꯄꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯅꯥ ꯀꯣꯐꯤ ꯑꯗꯨ ꯊꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯂꯒ ꯇꯦꯕꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯝꯕ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯇꯦꯕꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯗꯥꯡ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯈꯖꯥꯏꯗ ꯃꯈꯨꯠꯅ ꯅꯥꯟꯕ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯤꯕ ꯕꯣꯁ ꯑꯗꯨꯅ ꯃꯊꯪꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯇꯤꯡ ꯑꯃꯒꯤ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯋꯥꯔꯤ ꯇꯠꯇꯅ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯆꯪꯂꯝꯗꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯃꯍꯥꯛꯅ ꯍꯩꯅꯗ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯁꯅ ꯁꯟꯖꯅꯥ ꯑꯥꯔ ꯌꯨ ꯑꯣꯀꯦ ꯀꯔꯤ ꯇꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯤꯗꯕ ꯃꯥꯜꯂꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯁꯔ ꯑꯩ ꯑꯃꯨꯛꯇ ꯍꯧꯒꯠꯆꯒꯦ ꯑꯣꯀꯦ ꯑꯁꯨꯝꯅ ꯁꯟꯖꯅꯥ ꯍꯧꯒꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯋꯥꯁꯔꯨꯝꯒꯤ ꯀꯥ ꯑꯃꯗ ꯆꯪꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯊꯣꯛꯂꯛꯇꯦ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯂꯝꯃꯤ ꯑꯃꯗꯤ
नुपी अमगा नुपा अमगा फमलिबा मोंग मतौ अदुदा हैनदबदु माकी ममित निंसिंग निंसिंग इसिंग न ममाई चामथोकलमी करिगिदमक संजनाना इसिंग न ममाई हन्न चामलिबा वारी इसकी मखादा सोयदना खंगबिरकनी असुमना कुइना बोस अदुना संजना थोलक्तबदुदगी मंगोना कॉल तोरमी हेलो संजना कदाई लेगे सर वारोबिरो आई इसा नुवाइरक्तबदगी आई मफम अदुदगी सर दाहिरमदना परप आई लाए सर वारोबिगनुको आई इसा नुवाइमंददुना तौबनी ओके संजना युमदबु योरबो सर आई युमदे योजरे फरे फरे ऐसु नंग नसा नुवाइतबा माले अदो हयिंग ngana office da lakpiro aduga khoi mathangi meeting adugi pangthokadaba khoi thabuk torom singdu khanarasi ko phare phare phone tamage ko asumna boss athu phone tamki adubu sanjana restaurant adugi washroom manung da leram matam adu da sanjana mahak ki apok da phone toki hello sanjana kari tore hauju phone tore lidi nang kari do yaurge papa mahak do ai ngasi ure mahak haibidi kanano nangnu uribu kanano papa aigi punsi bu lekha tahan kibami rajib lo nangna haise rajib ti karai do uriba papa ai khoi gi boss ka restaurant ma da coffee ta gulak pan adu mahak mafam adu da nupi ma ga phamina bui sanjana nangbudi mahang u khrabra ai madu khangde papa adu ai magi masaktu ubadagi ai yamna hina mandaduna ai washroom da ai changlaki aduga ina boss da ai yumda chale hai bo fam haiki sanjana adu dinangi boss na khari kalamgani papa ai khangde ai gi isa da topong khangdaba haipong khangdaba madudagi ai khangba ngamdaduna ai mafam asida lebani sanjana papa lobu laura mana nang ukiba daradi madu faroi adu hairo yani papa ai soidina maki ai yumda lakna bohnaki ai ngaktang leraga yumda yaujaraki sanjana nangna hospital da leringi matamda nangna ingonda haikibadu nang ningsing papa ai loina ningsing mahangna aigi punsi bu lekha tanana mohnakiba ai keidonga da kaur rajib aina aigi punsi da kawgudab leiti sanjana mahako onchina bada aikoi ya paboiroi aduga mafam adudugi yam thuna lakna bono nangna hospital lengon da kari haiki nang ningsing aina muka sona haribasini papa ai mahaki mathak da laman khumba pami papa adubu ai ngamkiti papa mahaki masak ngasi urubadagi aigi isasi khangson son thakre sanjana papa na harisini ai mafam adu da laura natraga nang kamai to ge hebna papa yani ai mafam asida lei hebase mahang ukidaba male aduna ai mafam asdagi yam thuna langna bhonaki phari rajib hariba miyoi asri sanjana ga luhonga doruba miyoi amani makoi ani gi luhongna nabagi matam naksilakpa matamda noma sanjana gi yumda rajib ka punna phamlam matamaduda sanjana rajib sigi karching je wone sigi machu ji phajadra adu karching jamti yemone sanjana please ai chai yamna thani nang cha mu tu sembirugera ai ninga saidigi ibani ge karsi yengse haraga nang na cha thakpo ina harisi karigino cha ne hena lubra haisibo oh no sanjana I am very sorry ai khara wareba ai cha am thake so please cha am to puro aduga card se su phasai phajade ai loina harigeba asumna sanjana cha loba changkira matam maduda rajibna sanjana gi phone adu pairami amadi mahakki phone adu phak tuni yenglame masigi matungda sanjana cha puduna lakhi rajib cha sida lere yare ainangi cha do thakpagi darka leitre aini nongoda kya rangana haidro masigi nu pasigi na message thana gano na aini nongoda kya rangana haibana tro rajib aini nongoda kya rangana haikre mak igi imana bane lohongbagi wish pirak bane masibu kari kaige sanjana aina pamda badudi pamde mamang thakta aina nongoda kya rangana haikre adubu nang ai lohongloba matungda su nangi namana badi haiduna asumna sum message thana dana lerabadi mado ai yabangamlo rajib nangi sekren male masi aigi personal life ni aina nongoda kya rangana haikre aina kaidongi da fataba amata tawkiba leiti aduga nangna su khangpam thoi
ꯑꯁꯨꯛꯀꯨꯏꯅ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯍꯟꯅ ꯍꯥꯏꯈꯤ ꯃꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯅꯠꯇꯦꯗꯅ ꯁꯟꯖꯅꯥ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯗꯕꯗꯨꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯅꯪꯅ ꯋꯥꯔꯛꯐꯝ ꯊꯣꯛꯇꯦ ꯌꯥꯔꯦ ꯔꯥꯖꯤꯕ ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯑꯦ ꯁꯟꯖꯅꯥ ꯅꯪ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯄꯥꯝꯗꯕꯗꯨꯗꯤ ꯄꯥꯝꯗꯦ ꯔꯥꯖꯤꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯔꯥꯖꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯅꯪꯒ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯕꯁꯨ ꯌꯥꯏ ꯑꯣ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯔꯕꯁꯨ ꯌꯥꯏ ꯑꯣ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯃꯥꯕꯨ ꯀꯟꯈꯠꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯔꯥꯖꯤꯕ ꯏꯅꯞ ꯏꯁ ꯏꯅꯞ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯃꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯊꯥꯖꯕꯤꯐꯝ ꯊꯣꯛꯏ ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯅꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯁꯦꯡꯗꯣꯛꯄꯒꯤ ꯃꯔꯝ ꯑꯣꯏꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯇꯝꯊꯤꯅ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯁꯥꯎꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯥꯗ ꯇꯝꯂꯝꯃꯤ ꯄꯄꯥ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗ꯭ꯔꯦ ꯔꯥꯖꯤꯕ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯥꯒ ꯑꯩꯒ ꯃꯥꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯁꯨ ꯂꯩꯇꯦ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏꯅꯁꯨ ꯄꯥꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯎꯠꯊꯣꯔꯛꯑꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯤꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯒ ꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯁꯣ ꯄꯄꯥ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯌꯥꯡꯁꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯄꯄꯥ ꯍꯣꯏꯅ ꯃꯁꯤ ꯑꯃꯇ ꯇꯣꯛꯅꯕ ꯑꯃꯇ ꯁꯤꯟꯕꯤꯌꯨ ꯁꯟꯖꯅꯥ ꯍꯧꯖꯤꯛ ꯀꯥꯔꯗ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯄꯄꯥ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩ ꯄꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯑꯩ ꯏꯍꯩ ꯏꯁꯤꯡ ꯑꯩ ꯅꯤꯡꯊꯤꯅ ꯇꯝꯂꯤꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯄꯥ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯁꯦꯝꯕꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯌꯥꯕ ꯈꯔ ꯂꯧꯕꯤꯌꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯃꯥ ꯃꯄꯥꯁꯨ ꯇꯣꯛꯄꯗꯤ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯕꯅ ꯀꯣꯜ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯃꯇꯝꯗ ꯁꯟꯖꯅꯥꯅ ꯄꯥꯏꯈꯤꯔꯝꯗꯦ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯈꯤ ꯃꯍꯥꯛꯅ ꯊꯧꯁꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯕ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤ ꯊꯣꯡ ꯑꯗꯨ ꯁꯟꯖꯅꯥꯒꯤ ꯃꯄꯥꯅ ꯍꯪꯈꯤ ꯑꯦ ꯔꯥꯖꯤꯕ ꯀꯔꯤꯅꯣ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯄꯄꯥ ꯑꯩ ꯁꯟꯖꯅꯥ ꯑꯝꯇ ꯎꯅꯈꯤ ꯔꯥꯖꯤꯕ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯂꯨꯍꯣꯡꯕꯗꯣ ꯑꯉꯥꯡꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡ ꯌꯥꯝ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯁꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗ꯭ꯔꯦ ꯄꯄꯥ ꯄ꯭ꯂꯤꯖ ꯑꯩ ꯁꯟꯖꯅꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯔꯥꯖꯤꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯅꯕ ꯑꯃ ꯆꯪꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯥꯡꯗ ꯌꯥꯡꯁꯤꯟꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯔꯗ ꯅꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯥꯔꯗꯇꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗꯤ ꯌꯦꯟꯊꯣꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯇꯨꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ ꯂꯥꯛꯀꯅꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯅꯈꯣꯏꯅ ꯊꯣꯡ ꯂꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯁꯦꯟꯅꯧ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯔꯥꯖꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯟꯖꯅꯥ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯅꯥꯀꯟꯗꯒꯤ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯉꯧꯕ ꯎꯞꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯟꯖꯅꯥ ꯔꯥꯖꯤꯕ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯥꯏꯗ ꯃꯥꯛꯁ ꯎꯞꯄꯤꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯛꯀꯅꯣ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯅꯪꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯦꯁꯤꯗ ꯑꯁꯤꯅ ꯅꯃꯥꯏꯗ ꯑꯁꯨꯝꯅ ꯁꯟꯖꯅꯥꯒꯤ ꯃꯃꯥꯏꯗ ꯔꯥꯖꯤꯕꯅ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯟꯖꯅꯥꯒꯤ ꯃꯥꯏꯒꯤ ꯐꯤꯕꯝ ꯈꯔꯗꯤ ꯁꯣꯛꯈꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯉꯛꯁꯝ ꯑꯃꯗꯤ ꯑꯣꯏ ꯊꯪꯕ ꯃꯈꯖꯥꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯃꯤ ꯔꯥꯖꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯁꯟꯖꯅꯥ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤ ꯑꯃꯗ ꯃꯃꯥ ꯃꯄꯥꯅ ꯑꯔꯩꯕ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯤꯕꯝ ꯐꯒꯠꯂꯛꯅꯅꯕꯒꯤ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯀꯌꯥ ꯃꯔꯨꯝ ꯆꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯔꯥꯖꯤꯕꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯃꯄꯥꯅ ꯈꯪꯕꯗꯒꯤ ꯁꯟꯖꯅꯥꯒꯤ ꯃꯆꯤꯟꯗ ꯄꯨꯂꯤꯁꯅ ꯍꯪꯕꯗꯒꯤ ꯈꯪꯂꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯤꯕꯀꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯆꯞ ꯆꯥꯕ ꯋꯤꯠꯅꯦꯁ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯔꯥꯖꯤꯕꯅꯁꯨ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃ ꯎꯞꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯤꯠꯅꯦꯁ ꯂꯩꯇꯕꯗꯒꯤ ꯆꯞ ꯆꯥꯕ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕ ꯉꯝꯗꯕ ꯃꯔꯝꯅ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯒꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯁꯟꯖꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯦꯁ ꯑꯁꯤ ꯊꯥꯡꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯤꯕꯅ ꯑꯣꯟꯅ ꯇꯩꯅꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯂꯥꯛꯄ ꯀꯦꯁ ꯑꯃ ꯈꯨꯗꯛꯇ ꯃꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕ ꯃꯔꯝꯅ ꯃꯇꯝ ꯁꯥꯡꯅ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯁꯟꯖꯅꯥꯒꯤ ꯃꯃꯥꯏ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯅꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈꯤꯕ ꯑꯣꯏ ꯊꯪꯕ ꯃꯈꯖꯥꯏ ꯑꯃꯗꯤ ꯃꯉꯛ ꯁꯝꯗ ꯂꯩꯕ ꯗꯥꯛꯐꯝ ꯄꯨꯝꯅꯃꯛ ꯈꯔ ꯀꯣꯛꯄ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯃꯄꯨꯡ ꯐꯥꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯁꯟꯖꯅꯥꯅ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯅꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯀꯥꯏꯗ꯭ꯔꯕꯁꯨ ꯁꯔꯖꯔꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯄꯨꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯆꯩꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯅꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯂꯣꯏꯅꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯀꯌꯥ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯡꯗꯕꯗꯤ ꯌꯥꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯩꯅꯥ ꯑꯗꯨ ꯀꯥꯎꯅꯅꯕꯒꯤꯗꯃꯛ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯃꯍꯥꯛ ꯇꯨꯝꯂꯝꯗꯦ꯫ ꯇꯨꯝꯊꯔꯨꯔꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏꯗ ꯃꯥꯛꯁ ꯎꯞꯄ ꯃꯤ ꯑꯃꯅ ꯑꯍꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯦꯁꯤꯗ ꯇꯠꯇꯅ ꯍꯩꯔꯝꯃꯤ꯫ ꯔꯥꯖꯤꯕꯅ ꯑꯃꯨꯛꯈꯛ ꯆꯥꯏꯁꯤꯟꯈꯤꯕ ꯑꯦꯁꯤꯗ ꯑꯗꯨ ꯑꯍꯤꯡ ꯈꯨꯗꯤꯡ, ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯁꯟꯖꯅꯥꯕꯨ ꯔꯥꯖꯤꯕꯅ ꯇꯠꯇꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯁꯤꯅ ꯁꯟꯖꯅꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯟꯖꯅꯥꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯞꯅ ꯔꯦꯁꯇꯣꯔꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯔꯥꯖꯤꯕꯀ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯐꯝꯕ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯜꯂꯣ, ꯑꯩ ꯁꯟꯖꯅꯥ꯫ ꯑꯩ ꯏꯟꯗꯨ꯫ ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯩ ꯔꯥꯖꯤꯕꯄꯨ ꯃꯇꯝ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕꯗꯣ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯖꯩ꯫ ꯑꯗꯣꯝꯒꯤ ꯈꯨꯗꯥꯡꯗ, ꯑꯗꯣꯝꯒꯤ ꯃꯥꯏꯗ ꯃꯍꯥꯛꯅ ꯅꯥꯜꯂꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯔꯥꯖꯤꯕꯀ ꯅꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯅꯛꯅꯕ ꯃꯔꯤ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯣ ꯑꯗꯣꯝꯗ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯔꯥꯖꯤꯕꯀ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯐꯠꯇꯕ ꯁꯤꯡꯆꯦꯞ ꯊꯥꯕꯤꯗꯣꯏꯅꯣ? ꯑꯩ ꯋꯥꯐꯝꯗꯨ ꯇꯥꯕ ꯄꯥꯝꯗꯦ꯫ ꯅꯠꯇꯦ, ꯏꯟꯗꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯆꯩꯅꯥꯁꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯑꯩ ꯄꯥꯝꯗꯦ꯫ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯊꯥꯖꯕꯤꯕ ꯑꯃꯁꯨꯡ ꯊꯥꯖꯕꯤꯗꯕꯗꯤ ꯅꯉꯣꯟꯗ ꯂꯩꯔꯤ꯫ ꯑꯗꯣ ꯑꯩ ꯋꯥꯍꯩꯁꯤꯡꯁꯦ ꯈꯔꯗꯤ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯩ ꯔꯥꯖꯤꯕꯀ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯏꯕꯥꯅꯤ ꯃꯇꯦꯛ ꯈꯔ ꯌꯥꯝ ꯅꯨꯡꯁꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯀꯥ ꯍꯦꯟꯕ ꯑꯍꯦꯟꯕ ꯑꯅꯛꯄ ꯃꯔꯤꯗꯤ ꯂꯩꯇꯦ꯫ ꯑꯩꯁꯨ ꯏꯍꯩ ꯇꯝꯗꯨꯅ ꯂꯩꯈꯤ꯫ ꯏꯃꯥ ꯏꯄꯥꯅꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯗꯨꯗ ꯌꯥꯕꯗꯒꯤ ꯂꯨꯍꯣꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯒꯤ ꯐꯣꯟꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞ ꯈꯔꯒ ꯊꯥꯅꯕ ꯃꯦꯁꯦꯖ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ, ꯑꯩꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯤ ꯑꯣꯏ꯫ ꯅꯣꯡꯃ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯕ ꯃꯇꯝ ꯀꯥꯔꯠꯇꯨ ꯈꯔ ꯈꯟꯃꯤꯟꯅꯁꯤ, ꯑꯄꯥꯝꯕꯗ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯈꯤ꯫ ꯑꯩꯅ ꯆꯥ ꯂꯧꯕ ꯆꯠꯈꯤ꯫ ꯆꯥ ꯂꯧꯔꯨꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯋꯤꯁ ꯄꯤꯔꯛꯄ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯃꯍꯥꯛꯅ ꯆꯤꯡꯅꯩ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀ ꯑꯩꯒ ꯋꯥ ꯈꯔ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯑꯁꯨꯝꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯊꯦꯛꯇꯨꯅ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯑꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯇꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯆꯤꯡꯅꯕ, ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯤꯗ ꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯁꯨ ꯇꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯃ ꯂꯥꯛꯑꯒ ꯌꯨꯝꯗ ꯃꯍꯥꯛꯅ ꯀꯤꯍꯜꯂꯝꯃꯤ꯫
ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯃꯥꯏꯗ ꯃꯍꯥꯛꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯈꯤ꯫ ꯀꯔꯤ? ꯔꯥꯖꯤꯕꯅ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯤꯕ? ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯒꯅꯦ, ꯑꯗꯣꯝꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯁꯥꯕꯤꯔꯨꯁꯨ, ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯁꯥꯕꯤꯒꯅꯨ꯫ ꯏꯟꯗꯨ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ꯫ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯣ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏ ꯑꯃꯗꯤ ꯌꯦꯡꯉꯨꯁꯦ, ꯉꯛꯁꯝꯒꯤ ꯖꯒꯥ ꯁꯦꯝꯉꯨ꯫ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯤꯠꯅꯦꯁ ꯆꯞ ꯆꯥꯕ ꯂꯩꯇꯕꯗꯒꯤ ꯑꯩ ꯗꯟꯗꯤ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤ, ꯑꯗꯨꯕꯨ ꯋꯤꯠꯅꯦꯁ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯡꯅ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯒꯠꯂꯛꯇꯨꯅ ꯑꯩ ꯉꯁꯤ ꯃꯤꯔꯛꯇ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯉꯁꯤ ꯔꯥꯖꯤꯕꯀ ꯑꯩꯅ ꯎꯕ ꯃꯑꯣꯡꯗꯣ, ꯅꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯀꯜꯂꯛꯄꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ, ꯅꯣꯡꯃꯗꯤ ꯅꯉꯣꯟꯗꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯔꯥꯖꯤꯕ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯐꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯀꯥꯔꯗꯁꯤꯗ ꯂꯩꯔꯦ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯀꯥꯔꯗꯁꯦ ꯁꯤꯗꯩꯗ ꯅꯪ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕ ꯂꯥꯛꯄ ꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯟꯖꯅꯥ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯨꯗ ꯔꯥꯖꯤꯕꯅ ꯍꯥꯏꯈꯤ, ꯀꯩꯅꯣ? ꯍꯧꯖꯤꯛ ꯂꯥꯛꯃꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯈꯪꯗꯦ, ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦ, ꯃꯥꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯒꯅꯦꯅ ꯇꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯌꯥꯅꯔꯛꯇꯕꯗꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯒꯤ ꯅꯪꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯦ꯫ ꯑꯣ, ꯁꯟꯖꯅꯥ꯫ ꯑꯣ, ꯅꯪꯁꯨ ꯃꯤꯡꯗꯤ ꯈꯪꯉꯝꯃꯤꯅ? ꯏꯟꯗꯨ, ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯣꯛ ꯆꯥꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯗꯣꯔꯦꯅ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯖꯥꯠꯅꯤ꯫ ꯃꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯀꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯒ ꯑꯩꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯅꯦꯅ ꯃꯈꯣꯏ ꯁꯥꯎꯔꯒ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯅꯔꯤꯅꯤ꯫ ꯑꯁ, ꯀꯥꯟꯗꯕ ꯋꯥꯅꯤꯁꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯁꯤꯗꯕꯨ ꯅꯪ ꯊꯥꯖꯔꯤꯔꯣ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯒꯦ? ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯏꯟꯗꯨꯅ ꯔꯥꯖꯤꯕꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯄꯟꯕ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯁꯟꯖꯅꯥꯒꯤ ꯀꯥꯗ ꯔꯥꯖꯤꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯔꯥꯖꯤꯕ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯆꯪꯂꯤꯕ? ꯅꯪꯅ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕꯤ, ꯑꯩꯒ ꯂꯨꯍꯣꯡꯒꯅꯦꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯊꯣꯛ ꯊꯥꯛꯀꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯣꯏ ꯇꯝꯖꯜꯂꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯗꯣ ꯑꯁꯦꯡꯕ ꯋꯥ ꯉꯥꯛꯇꯅꯤ꯫ ꯅꯪ ꯅꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪ ꯗꯟꯗꯤ ꯐꯪꯗꯕꯁꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯅꯪꯅ ꯌꯦꯠꯄ ꯇꯥꯔꯒꯗꯤ ꯁꯤ ꯎꯔꯕ꯭ꯔꯥ? ꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕ ꯑꯦꯁꯤꯗꯇꯨꯅꯤ꯫ ꯁꯤ ꯎꯔꯕ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯒꯝꯂꯥ ꯑꯁꯤꯒꯤ ꯂꯩꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯍꯩꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯒꯝꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯁꯤꯗ ꯑꯗꯨ ꯍꯩꯔꯝꯃꯤ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯂꯝꯃꯤ꯫ ꯁꯤ ꯎꯔꯦꯗꯅ? ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯄꯥ ꯁꯥꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯩꯈꯤꯕ ꯑꯦꯁꯤꯗꯇꯣ ꯁꯣꯏꯕꯗꯒꯤ ꯌꯥꯝꯅ ꯆꯣꯡꯍꯧꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄ ꯇꯥꯔꯒꯗꯤ ꯅꯃꯥꯏ ꯑꯗꯨꯗ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯑꯦꯁꯤꯗꯅ ꯍꯩꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯋꯥꯔꯅꯤꯡꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯦꯜꯂꯛꯄ ꯇꯥꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯐꯝꯊꯔꯒ ꯃꯍꯥꯛ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯇꯨꯝꯂꯕꯁꯨ ꯃꯃꯪꯗ ꯔꯥꯖꯤꯕꯅ ꯑꯦꯁꯤꯗ ꯍꯩꯕ ꯃꯗꯨꯇꯃꯛ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯇ ꯆꯠꯈꯤ꯫ ꯑꯣꯐꯤꯁꯇ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯌꯥꯝꯅ ꯀꯤꯅ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯁꯟꯖꯅꯥ, ꯀꯩꯗꯧꯔꯦ? ꯑꯩꯅ ꯀꯧꯕꯗ ꯅꯪꯅ ꯄꯥꯈꯠꯂꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯁꯔ, ꯀꯔꯤꯝꯇ ꯇꯧꯗꯦ, ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ꯫ ꯁꯟꯖꯅꯥ, ꯍꯟꯗꯛꯁꯦ ꯅꯪ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯕ ꯑꯃ ꯇꯧꯏ꯫ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯄ꯭ꯔꯃꯣꯁꯟ ꯊꯣꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤꯒꯤꯗꯃꯛ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯁꯨ ꯕꯣꯅꯁ ꯀꯌꯥ ꯐꯪꯉꯤ꯫ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯣꯁꯁꯦ ꯑꯩꯈꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯅꯕꯒꯤꯗꯃꯛ ꯈꯟꯅꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯝꯒꯦꯅ ꯇꯧꯕꯅꯤ꯫ ꯊꯦꯡꯛ ꯌꯨ ꯁꯔ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯟꯖꯅꯥ,
ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯌꯥꯕꯔ ꯀꯔꯤ ꯀꯔꯤ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯕ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥꯅ ꯔꯥꯖꯤꯕꯀ ꯃꯍꯥꯛꯀ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯀꯣꯐꯤ ꯊꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯕꯣꯁ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯁꯟꯖꯅꯥ, ꯅꯍꯥꯟꯗꯒꯤ ꯁꯤ ꯊꯣꯛꯑꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯇꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯣ, ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯣ꯫ ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛꯁꯤ ꯁꯟꯖꯅꯥ, ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯑꯦꯁꯤꯗꯀꯤ ꯚꯤꯛꯇꯤꯝ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯤ ꯁꯔꯖꯔꯤ ꯇꯧꯔꯒ ꯔꯤꯀꯣꯚꯔ ꯇꯧꯔꯛꯂꯒ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯌꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯀꯝꯄꯦꯅꯤꯁꯤꯗ ꯃꯍꯥꯛ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯃꯤꯑꯣꯏꯗꯨ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯒ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯌꯦꯠꯂꯕꯗꯤ ꯑꯦꯁꯤꯗ ꯍꯩꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯁꯟꯖꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯒꯤ ꯆꯤꯟꯗꯒꯤ ꯇꯥꯖꯔꯦ꯫ ꯑꯗꯨꯒ ꯁꯟꯖꯅꯥ, ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ, ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯁꯥꯔꯗ ꯇꯝꯕꯅꯤ꯫ ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯥꯖꯤꯕꯀ ꯑꯩꯒ ꯂꯨꯍꯣꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯄꯥꯝꯗꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯋꯤꯠꯅꯦꯁ ꯐꯪꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯧ ꯅꯧꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯦꯁꯤꯗ ꯍꯩꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕ ꯂꯩꯔꯦ꯫ ꯌꯥꯝꯅ ꯐꯔꯦ꯫ ꯔꯥꯖꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯥꯝ ꯊꯨꯅ ꯐꯥꯅ ꯍꯣꯠꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯦꯡꯛ ꯌꯨ ꯏꯟꯁꯄꯦꯛꯇꯔ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯔꯥꯖꯤꯕ ꯑꯃꯗꯤ ꯏꯟꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯋꯥ ꯍꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯁꯇꯗꯤꯗ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯔꯥꯖꯤꯕꯅ ꯑꯗꯨꯃꯛ ꯉꯝꯅꯕ ꯈꯨꯝꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ, ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯁꯟꯖꯅꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯒꯁꯨ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯄꯥꯝꯗꯕꯗꯒꯤ ꯃꯉꯣꯟꯗ ꯈꯔ ꯍꯥꯏꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯈꯔ ꯂꯩ꯫ ꯑꯩꯒ ꯁꯟꯖꯅꯥꯒ ꯂꯨꯍꯣꯡꯕꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯒꯤ ꯑꯩꯅ ꯈꯪꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯈꯔ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯁꯟꯖꯅꯥꯅ ꯂꯨꯍꯣꯡꯕ ꯇꯣꯛꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯪꯕꯗ ꯌꯥꯝꯅ ꯀꯜꯂꯛꯄꯖꯥꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯅ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯒ ꯃꯍꯥꯛꯄꯨ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯊꯛꯇ ꯇꯥꯏꯅꯕꯒꯤ ꯋꯥꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ, ꯑꯆꯨꯝꯕꯗꯨ ꯊꯤꯒꯠꯄꯤꯌꯨ꯫ ꯑꯩ ꯃꯁꯤꯒꯤ ꯀꯦꯁꯁꯤꯗ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯂꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯒꯦ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯔꯥꯖꯤꯕ, ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯋꯥꯐꯝꯗꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯕ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯅ ꯃꯤꯒꯤ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯒꯤꯗꯃꯛ ꯃꯗꯨꯒꯤ ꯗꯟꯗꯤꯗꯨꯗꯤ ꯑꯗꯣꯝꯅ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥ ꯑꯃꯗꯤ ꯑꯣꯐꯤꯁꯀꯤ ꯕꯣꯁ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯆꯤꯟꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯅꯥ, ꯃꯍꯥꯛ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯕ ꯑꯃꯗꯤ ꯏꯟꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯕꯗꯒꯤ ꯏꯟꯗꯨꯅꯁꯨ ꯌꯥꯝꯅ ꯇꯠꯇꯅ ꯔꯥꯖꯤꯕ ꯆꯤꯡꯅꯕ ꯍꯧꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯋꯥꯐꯝ ꯑꯁꯤ ꯌꯥꯝ ꯇꯠꯇꯅ ꯏꯟꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯨꯒꯤ ꯃꯊꯛꯇꯁꯨ ꯔꯥꯖꯤꯕ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯀꯤꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯔꯥꯖꯤꯕꯇꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯁꯟꯖꯅꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃꯗ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯔꯥꯖꯤꯕꯅ ꯄꯨꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯀꯤꯍꯜꯂꯤ꯫ ꯏꯟꯗꯨ, ꯑꯩꯅ ꯌꯥꯝꯅ ꯉꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯊꯥꯖꯕꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯠꯇꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗꯣ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨ ꯁꯟꯖꯅꯥ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯅꯈꯣꯏꯒꯤꯁꯤꯗ ꯂꯩꯖꯒꯦ꯫ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ꯫ ꯅꯪ ꯁꯤꯗ ꯂꯩꯕꯗ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯏꯟꯗꯨ ꯁꯟꯖꯅꯥꯒꯤ ꯌꯨꯝꯗ ꯂꯩꯈꯤꯔꯝꯃꯤ ꯑꯃꯗꯤ ꯏꯟꯗꯨꯅꯁꯨ ꯔꯥꯖꯤꯕꯀ ꯃꯔꯤ ꯂꯩꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯁꯟꯖꯅꯥꯁꯨ ꯔꯥꯖꯤꯕꯀ ꯃꯔꯤ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯔꯥꯖꯤꯕꯅ ꯏꯟꯗꯨꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯗꯦ ꯑꯃꯗꯤ SMS ꯊꯥꯕ ꯃꯇꯝꯗꯁꯨ ꯍꯟꯈꯤꯔꯝꯗꯦ꯫
ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯟꯖꯅꯥꯅ ꯊꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯔꯥꯖꯤꯕꯅ ꯈꯟꯈꯤꯔꯝ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯃꯗ ꯃꯃꯥꯡ ꯊꯛꯇ ꯃꯉꯣꯟꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯝꯕ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯁꯟꯖꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯃꯍꯤ ꯑꯃ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯁꯟꯖꯅꯥꯅ ꯀꯞꯇꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯤꯕꯅ ꯍꯥꯏꯈꯤ, ꯁꯟꯖꯅꯥ, ꯁꯤ ꯎꯔꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯍꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗꯤ ꯑꯦꯁꯤꯗ ꯅꯠꯇꯦ, ꯑꯆꯝꯕ ꯏꯁꯤꯡ꯫ ꯑꯗꯣ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯑꯦꯁꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯅꯤ? ꯏꯟꯗꯨꯗꯣ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤꯅ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯦ ꯃꯍꯥꯛꯄꯨ ꯌꯥꯍꯜꯂꯣ꯫ ꯅꯪ ꯅꯁꯥꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯑꯣ꯫ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯏꯗ ꯍꯩꯔꯤꯕ ꯏꯁꯤꯡꯁꯦ ꯑꯦꯁꯤꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯃꯥꯏꯗ ꯄꯨꯝꯆꯥꯛ ꯆꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯍꯩꯖꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯟꯖꯅꯥ ꯏꯃꯨꯡ ꯆꯪꯂꯛꯈꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯆꯣꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯟꯖꯅꯥ ꯈꯨꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯈꯪꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯥꯖꯤꯕꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯨꯅ ꯍꯥꯏꯈꯤ, ꯁꯟꯖꯅꯥ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ꯫ ꯅꯠꯇꯦ ꯏꯟꯗꯨ, ꯏꯁꯥꯁꯦ ꯑꯋꯥꯕ ꯀꯌꯥ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯁꯦ ꯑꯩ ꯍꯩꯅꯔꯦ꯫ ꯑꯋꯥꯕꯁꯦ ꯑꯩ ꯂꯝꯗꯝꯅꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯁꯟꯖꯅꯥ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯤ? ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ, ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯏꯟꯗꯨ, ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯅꯨꯄꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯤꯔꯣꯏꯗꯕꯅꯤ, ꯑꯩꯈꯣꯏ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯔꯥꯖꯤꯕꯅ ꯀꯥꯔꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯀꯥꯔꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯁꯟꯖꯅꯥꯅ ꯃꯈꯨꯠꯇ ꯃꯍꯤ ꯑꯃ ꯄꯥꯏꯔꯒ ꯔꯥꯖꯤꯕꯀꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕꯀꯤ ꯃꯃꯥꯏꯗ ꯃꯍꯤ ꯑꯗꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯃꯍꯥꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯅꯥꯅ ꯍꯥꯏꯈꯤ, ꯅꯪꯁꯨ ꯀꯤꯕ꯭ꯔꯥ? ꯅꯪꯁꯨ ꯀꯤꯕ꯭ꯔꯥꯕ? ꯑꯩꯅ ꯍꯩꯔꯤꯕꯗꯣ ꯑꯦꯄꯜꯒꯤ ꯚꯤꯅꯦꯒꯔ, ꯑꯗꯣ ꯑꯦꯄꯜꯒꯤ ꯚꯤꯅꯦꯒꯔ ꯅꯠꯇꯕ ꯑꯦꯁꯤꯗ ꯑꯣꯏꯍꯜꯂꯝꯃꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯁꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯣ ꯐ꯭ꯔꯤꯡ 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 ꯆꯣꯡꯗꯅ ꯅꯪ ꯂꯣꯏꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯑꯦꯁꯤꯗꯇꯤ ꯍꯩꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯑꯩꯁꯨ ꯑꯦꯁꯤꯗ ꯍꯩꯕ ꯉꯝꯃꯤ꯫ ꯃꯁꯤꯃꯇꯪ ꯈꯪꯉꯨ꯫ ꯑꯦ ꯁꯟꯖꯅꯥ, ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯣ, ꯅꯪꯒꯤ ꯂꯃꯟꯗꯣ ꯑꯩ ꯀꯌꯥꯔ ꯍꯟꯅ ꯊꯦꯡꯅꯔꯦ꯫ ꯊꯦꯡꯅꯃꯟꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯗ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯣ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏ ꯊꯦꯡꯅꯒꯅꯤ꯫ ꯁꯟꯖꯅꯥ, ꯐꯩ, ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯟꯖꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯔꯥꯖꯤꯕꯇ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯥꯏ ꯑꯗꯨꯗ ꯑꯦꯁꯤꯗ ꯆꯣꯡꯒꯗꯕꯗꯣ ꯑꯩꯅ ꯑꯦꯁꯤꯗ ꯄꯨꯔꯛꯍꯧꯗꯕꯗꯒꯤ ꯅꯃꯥꯏ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯄꯣꯠ ꯆꯩ, ꯅꯪꯒꯤ ꯐꯣꯇꯣ ꯅꯪ ꯌꯦꯡꯂꯕ꯭ꯔꯣ? ꯁꯟꯖꯅꯥ, ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯐꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯩꯒꯤ ꯐꯣꯇꯣꯁꯤꯡꯗ ꯑꯦꯁꯤꯗ ꯆꯥꯏꯁꯟꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯅꯪꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯦꯁꯤꯗ ꯆꯥꯏꯔꯝꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯣ, ꯅꯪꯅ ꯀꯥ ꯑꯗꯨꯗ ꯅꯪꯒꯤ ꯐꯣꯇꯣꯗ ꯑꯦꯁꯤꯗ ꯆꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯕ? ꯑꯗꯨ ꯑꯩꯒꯤ ꯃꯥꯏꯗ ꯅꯪꯅ ꯑꯦꯁꯤꯗ ꯆꯥꯏꯁꯤꯟꯈꯤꯕꯗꯨꯗꯤ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯪꯒꯤꯗꯤ ꯐꯣꯇꯣꯅꯤ, ꯑꯩꯗꯤ ꯑꯩ ꯏꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯉꯤꯅꯤ꯫ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ꯫ ꯁꯟꯖꯅꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯕꯁꯤꯡꯗꯨ ꯅꯪ ꯊꯛꯄ ꯀꯤꯗ꯭ꯔꯣ? ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯣꯏꯔꯝꯗ꯭ꯔꯗꯤ, ꯑꯦꯁꯤꯗ ꯑꯣꯏꯔꯝꯃꯗꯤ ꯀꯔꯛ 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 ꯊꯛꯎ ꯀꯥꯟꯗ ꯅꯪꯅ ꯈꯅꯥꯎꯗꯨ ꯄꯠꯇꯣꯔꯤꯅꯤ꯫ ꯑꯗꯣ ꯏꯁꯤꯡꯗꯨꯗꯤ ꯊꯧꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯦꯁꯤꯗ ꯆꯥꯏꯁꯜꯂꯝꯕꯅꯤꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯦꯁꯤꯗ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯜ ꯇꯧꯕ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯄꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯇꯔ ꯕꯣꯇꯜ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯕꯣꯇꯜ ꯑꯗꯨꯅ ꯏꯁꯤꯡ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯦꯁꯤꯗ ꯉꯥꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯤꯕ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯁꯟꯖꯅꯥ ꯂꯥꯛꯑꯝꯕ ꯃꯔꯝꯅ ꯊꯛꯀꯗꯕ ꯆꯥꯒꯗꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯀꯤꯈꯤꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯤꯕꯅ ꯁꯟꯖꯅꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤ. ꯑꯩ ꯁꯟꯖꯅꯥ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ. ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯏꯟꯗꯨ ꯑꯃꯁꯨꯡ ꯅꯈꯣꯏꯅꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ. ꯑꯣ, ꯂꯥꯛꯑꯣ. ꯈꯔ ꯊꯨꯅ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯣꯏꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯎꯠꯀꯅꯤ. ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯝꯒꯦ. ꯑꯩꯈꯣꯏ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ. ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ. ꯁꯟꯖꯅꯥ, ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯤ. ꯑꯩꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯇꯝꯊꯤꯅ ꯇꯧꯕ ꯉꯥꯛꯇꯅꯤ. ꯁꯣꯏꯗꯅ ꯂꯩꯔꯝꯃꯨ. ꯑꯁꯨꯝꯅ ꯁꯟꯖꯅꯥꯒꯤ ꯌꯨꯝꯗ ꯔꯥꯖꯤꯕ ꯂꯥꯛꯈꯤꯔꯦ. ꯃꯇꯝ ꯑꯗꯨ ꯐꯅꯌꯥꯝ ꯊꯦꯡꯂꯝꯃꯤ. ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯃꯍꯥꯛꯅ ꯁꯟꯖꯅꯥꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ. ꯅꯪ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏ. ꯅꯪ ꯌꯥꯝ ꯐꯥꯎꯈꯤꯗꯥꯏ. ꯅꯪꯅ ꯑꯩꯒꯤ ꯊꯛꯅꯕ ꯏꯁꯤꯡꯗ ꯑꯦꯁꯤꯗ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯅꯪꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕ. ꯑꯗꯨꯒ ꯅꯪ ꯀꯌꯥꯃꯨꯛ ꯐꯥꯎꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯗꯨꯒꯅꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ. ꯑꯗꯨꯒ ꯃꯤ ꯑꯃꯅ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ ꯍꯥꯠꯄꯗꯨꯒꯤ ꯆꯩꯅꯥꯗꯣ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯣ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯗꯕꯅꯦ. ꯑꯗꯨꯒ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯁꯤꯒꯤ ꯏꯟꯗꯨꯁꯤꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯅꯥꯅ ꯍꯥꯏꯔꯝꯃꯤ. ꯔꯥꯖꯤꯕ, ꯉꯁꯤ ꯅꯪꯅ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ. ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯈꯤꯕ. ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕꯗꯨꯗꯤ ꯅꯪꯅ ꯈꯪꯗꯦ. ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯍꯩꯈꯤꯕꯗꯨꯗꯤ ꯅꯪꯒꯤ ꯐꯣꯇꯣꯗ ꯑꯦꯁꯤꯗ ꯈꯔ ꯈꯛꯇꯅꯤ. ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯑꯩꯅ ꯍꯩꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯈꯤꯕꯗꯨꯅꯤ. ꯑꯗꯨꯕꯨ ꯆꯍꯤ kaya nang aigi maide esit hajinduna witness leitabadagi nangbu dandi pibadi ngamkhide. Madu punamakto aina tobani. Aina marks upado ai nangna aiga lohongbadi yadaba. Lepak miyam mamangda aibu ikaiba pibagi. Nangna tinaba namana basingduna nangoda message thaba matamda aina waroribadudi nangbu khambanbagini nangbu nuksibagi. Adubu nangna madu punamakto aibu oramatanki lohongba thugaiki. Madugidamak aina nangina maide esit haiba. Adubu ngasidi esit haibadu nate nangina punsise namduna losilagadaban. Dengano nakutangalo nahan makai sakhi leitaduna leibani. Ngasidi sakhi leire. Sinde makuji pajalo. Inspector ai karimta tokide. Nachindu thigano. Matamaduda Sanjanana Rajib Tahiraki. Ai busu nangna mu hana bonaba. Aigi punsibusu manghanba. Aduga sakhi leitabadagi nangunda tipiba ngamdaba. Ngasidi aina nangi sakhi puthokle. Hojikti nangi namai aduda khut asina kamdoi nangi namai aduda khuppak asina pena thare. Sanjana makhatabadi karibto wabiruron. Nahan makai koina sakhi leitaduna leigni. Hojikti mahangna machina haigre. Thokiba mamangi thogdoktosu mahangna thonba. Aduga hojiksu ekhoigi mangda nangbu mahangna hana bonar. Karimto wabiruron. Hana thokiba acid hajin bagi case. Hojik nangbu hana bohona bagi case. Tongan no sarsit kya marum thangkalaga mapunchi chupa phadokta leinena nabagi damak. Amukhana jail dagi tholukta nananwigi damak. Ekhona silen. Ahing kaya nangna tumba phanglamdaba nangi chena kaya nangna khanglambado ngasidagidi naningtamna leijaro. Thagachari Inspector masini nungsiba amana nungsibagi mamaida acid haijanduna mang taknana honakiba maduda kiduna chahi kaya leiruba amadi plastic surgery tawduna miya marakta tinna honarkiba adubu masigi makha tarakpudasu thengkhang kaya da Rajib hariba miyo isina kihalakiba nupi ama oirabasu akibabu maithiba piduna sakhi pudoktuna mahaki mapunsi de lamba Rajib ki punsi mapunsi chuppa phadok tahanki. Ngasigi case asidagi adomna kari tamsin bibiya. Khangjin biu loksin biu afaba punamak phattabadi nakanda thambiu. Matau tamge khanbirunu. Aroibada phangliba chaina asai khangbiu. Atonba singbu nungsibiu. Lairaba singbu mateng pangbiu. Mina nungaitana bawa sunga ngangbirun. Sanalai pak iramdom kanglai pakna yai fari. Mathangda case mapuduna lakchagi haujiki di tabiriba singbu James Hagurjam namukana khurumjari.